السلام علیکم ورحمۃ اللہ وبرکاتہ. نungsijarwa hazrasing Allah Rabbul Izzatna miyoiba ikhoida masing thingamdraba inam kaya pibiri. Masi ikhoina hana mamangdasu kayarak hanjin haidun talai. Adubu Allah Rabbul Izzatna ikhoida pibiriba mayam asigi ꯑꯩꯈꯣꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯖꯗꯥꯗ ꯂꯩꯔꯒ ꯑꯜꯂꯥꯍꯒꯤ ꯁꯨꯀ꯭ꯔꯤꯌꯥ ꯑꯗꯥ ꯇꯧꯔꯕꯁꯨ ꯑꯜꯂꯥꯍꯅ ꯑꯩꯈꯣꯏꯗ ꯁꯤꯟꯅꯕꯤꯔꯤꯕ ꯏꯁꯤꯡ ꯃꯔꯤꯛ ꯑꯃꯒꯤ ꯃꯄꯥ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯁꯨꯀ꯭ꯔꯤꯌꯥ ꯑꯗꯥ ꯇꯧꯕ ꯉꯝꯂꯣꯏ. ꯑꯃꯗꯤ ꯉꯁꯤ ꯍꯥꯏꯔꯤꯕ ꯗꯨꯅꯤꯌꯥ ꯑꯁꯤꯗꯒꯤ ꯍꯜꯂꯕ ꯃꯇꯨꯡꯗꯁꯨ ꯑꯜꯂꯥꯍ ꯔബ്ꯕꯨꯜ ꯏzzatꯅ ꯑꯩꯈꯣꯏꯗ ꯄꯤꯅꯕꯤꯒꯗꯧꯔꯤꯕ ꯖꯟꯅꯠ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯏꯍꯁꯥꯟ ꯇꯧꯕꯤꯕ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯄꯤꯅꯕꯤꯒꯗꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯄꯤꯛꯈ꯭ꯔꯕ ꯇꯦꯟꯈ꯭ꯔꯕ ꯑꯃꯜ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯖꯟꯅꯠ ꯑꯗꯨ ꯐꯪꯉꯨꯕꯒꯤ ꯄꯥꯡꯒꯜ ꯂꯩꯔꯣꯏ. ꯅꯨꯡꯁꯤꯖꯔꯕ ꯍꯖꯔꯥꯠꯁꯤꯡ, ꯍꯛꯆꯥꯡꯒꯤ ꯀꯌꯥꯠꯁꯤꯡ ꯑꯃꯗꯤ ꯍꯛꯆꯥꯡꯒꯤ ꯄꯥꯔꯠꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯄꯥꯔꯠ ꯑꯃ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯁꯤ ꯌꯥꯎꯔꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤ, ꯑꯩꯈꯣꯏꯅ ꯎꯕꯗꯤ ꯐꯪꯗꯦ. ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯤꯠꯅꯤ, ꯎꯔꯗꯨꯗ ꯍꯥꯏꯔꯒꯅ ꯃꯁꯤ ꯒꯨꯔꯗꯥ ꯍꯥꯏꯔꯒ ꯈꯪꯅꯩ. ꯀꯤꯠꯅꯤ ꯑꯁꯤ ꯃꯁꯤꯒꯤꯁꯤꯗ ꯀꯤꯠꯅꯤ ꯐꯦꯜ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯅꯥꯔꯛꯄ ꯈꯣꯠꯂꯛꯄ ꯖꯣꯕꯤ ꯀꯤꯠꯅꯤꯒꯤ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯑꯅꯥꯕꯗꯒꯤ ꯑꯜꯂꯥꯍ ꯔബ്ꯕꯨꯜ ꯏzzatꯅ ꯀꯟꯕꯤꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯑꯃꯗꯤ ꯀꯥꯟꯅꯔꯕ ꯗꯨઆ ꯑꯃ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ. ꯍꯥꯏꯔꯤꯕ ꯗꯨઆ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣই ꯑꯃꯜ ꯈꯔ ꯆꯪꯒꯅꯤ. ꯑꯃꯜꯁꯤ ꯅꯃꯥꯖꯦ ꯁꯤꯐꯥ ꯍꯥꯏꯔꯒ ꯈꯪꯅꯩ. ꯍꯥꯏꯔꯤꯕ ꯅꯃꯥꯖ ꯑꯁꯤ ꯅꯃꯥꯖ ꯔꯦꯀꯥꯠ ꯃꯔꯤ ꯑꯍꯥꯟꯕ ꯁꯣꯟꯒꯗꯕꯅꯤ. ꯅꯃꯥꯖ ꯑꯗꯨ ꯑꯩꯈꯣꯏꯅ ꯀꯔꯝꯍꯥꯏꯅ ꯁꯣꯟꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯍꯥꯟꯕ ꯔꯦꯀꯥꯠꯇ قُلْ يَا أَيُّهَا الْكَافِرُونَ, ꯑꯅꯤꯁꯨꯕ ꯔꯦꯀꯥꯠꯇ إِذَا جَاءَ نَصْرُ اللَّهِ وَالْفَتْحُ, ꯑꯍꯨꯝꯁꯨꯕ ꯔꯦꯀꯥꯠꯇ تَبَّتْ يَدَا, ꯃꯔꯤꯁꯨꯕ ꯔꯦꯀꯥꯠꯇ قُلْ هُوَ اللَّهُ أَحَدٌ. ꯑꯁꯨꯝꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯅꯃꯥꯖ ꯔꯦꯀꯥꯠ ꯃꯔꯤ ꯁꯣꯟꯒꯅꯤ. ꯅꯃꯥꯖ ꯑꯁꯤ ꯁꯣꯟꯅꯤꯡꯉꯥꯏꯒꯤꯗꯃꯛꯇꯗꯤ ꯀꯣꯏꯕꯤ ꯃꯇꯝ ꯑꯃ ꯑꯩꯈꯣꯏꯅ ꯈꯟꯕ ꯌꯥꯏ, ꯃꯀꯨꯔꯨ ꯑꯣꯏꯕ ꯃꯇꯝꯁꯤꯡ ꯅꯠꯇꯕꯤꯗ, ꯍꯥꯏꯕꯗꯤ ꯅꯃꯥꯖ ꯁꯣꯟꯕ ꯌꯥꯗꯕ ꯃꯇꯝꯁꯤꯡ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯑꯦꯅꯤꯕꯤ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏ ꯅꯃꯥꯖ ꯑꯁꯤ ꯁꯣꯟꯕ ꯌꯥꯏ. ꯍꯥꯏꯔꯤꯕ ꯔꯀꯥꯠ ꯃꯔꯤꯒꯤ ꯅꯃꯥꯖ ꯑꯁꯤ ꯁꯣꯜꯂꯅꯤ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯥꯌꯥꯇꯦ ꯁꯤꯐꯥ ꯍꯥꯏꯔꯤꯕ آیات خرا آیات شفا ہائیودی اللہ نا قرآن کریم دا شفا کی آیات سنگسی تھابی رکھی با شفا کی آیات سنگسی ایکھوئی نا سون با ہائی با آیات سنگسی ایکھوئی نا سون درنگائی کی ممانگ دا احان با ایکھوئی اہم لگ درو شریف سون با ادو کی متونگ دا آیات شفا سنگ سولانی ہائی با آیات شفا سنگ ادو دی ꯑꯗꯣꯝꯅ ꯏꯁꯀ꯭ꯔꯤꯟꯗꯁꯨ ꯎꯕ ꯐꯪꯂꯤꯕꯁꯤꯅꯤ ꯑꯃꯗꯤ ꯑꯩ ꯁꯣꯜꯂꯒꯁꯨ ꯍꯥꯏꯖꯔꯛꯀꯦ. وَيَشْفِي صُدُورَ قَوْمٍ مُؤْمِنِينَ أهانبدا أنيسوبدا وَشِفَاءٌ لِمَا فِي الصُّدُورِ أهم سوبدا يَخْرُجُ مِنْ بُطُونِهَا شَرَابٌ مُخْتَلِفٌ أَلْوَانُهُ فِيهِ شِفَاءٌ لِلنَّاسِ مری سبدا وَنُنَزِّلُ مِنَ الْقُرْآنِ مَا هُوَ شِفَاءٌ وَرَحْمَةٌ لِلْمُؤْمِنِينَ منگا سبدا وَإِذَا مَرِضْتُ فَهُوَ يَشْفِينِ ترک سبدا قُلْ هُوَ الَّذِينَ آمَنُوا هُدًى وَشِفَاءٌ. ہائی با آیات سنگسی نیفوما تھوئی رکھ سون با آیات سنگ سے سوندرنگائی دا اہان با درو شریف اہم لگ سون با
ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯥꯌꯥꯠꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ 92ꯔꯛ ꯁꯣꯟꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯗꯔꯨ ꯁꯔꯤꯐ 3ꯂꯛ ꯑꯃ ꯁꯣꯟꯕ ꯑꯗꯨꯒ ꯅꯥꯔꯤꯕ ꯃꯤ ꯑꯗꯨ ꯑꯩ ꯏꯁꯥ ꯑꯣꯏꯔꯦ ꯑꯩꯒꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏꯒꯤ ꯄꯣꯠ ꯆꯩꯁꯤꯡꯗ ꯑꯩꯅ ꯀꯥꯝꯖꯤꯜꯂꯒ ꯆꯥꯕ ꯑꯗꯨꯒ ꯊꯛꯅꯤꯡꯉꯥꯏꯒꯤ ꯏꯁꯤꯡꯗꯁꯨ ꯀꯥꯝꯖꯤꯜꯂꯒ ꯊꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯗꯨआ ꯑꯁꯤ ꯁꯣꯜꯂꯒ ꯀꯥꯝꯈ꯭ꯔꯤꯕ ꯏꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡꯗ ꯇꯩꯔꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯆꯥꯅꯤꯡꯉꯥꯏꯒꯤ ꯄꯣꯠ ꯆꯩꯁꯤꯡꯗꯁꯨ ꯀꯥꯝꯁꯤꯟꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯑꯃꯜ ꯑꯁꯤ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ 91ꯅꯤ ꯇꯧꯕ ꯇꯥꯏ ꯃꯁꯤꯒꯤꯗꯃꯛꯇꯗꯤ ꯅꯥꯔꯤꯕ ꯃꯁꯥꯃꯛꯅ ꯇꯧꯔꯁꯨ ꯌꯥꯏ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯤꯅ ꯇꯧꯔꯒ ꯅꯥꯔꯤꯕ ꯃꯤ ꯑꯗꯨꯒꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏꯗ ꯀꯥꯝꯖꯤꯟꯕ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯅ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯍꯥꯏꯔꯤꯕ ꯑꯃꯜ ꯑꯁꯤ ꯀꯩꯒꯨꯝꯕ ꯅꯨꯄꯤꯅ ꯇꯧꯕ ꯇꯥꯔꯦ ꯅꯨꯄꯤꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤꯗꯤ ꯃꯔꯛꯇ ꯅꯃꯥꯖ ꯁꯣꯟꯕ ꯌꯥꯗꯕ ꯃꯇꯝ ꯂꯥꯛꯏ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯃꯜ ꯑꯁꯤ ꯇꯧꯕ ꯍꯧꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯃꯥꯖ ꯁꯣꯟꯕ ꯌꯥꯗꯕ ꯃꯇꯝ ꯑꯣꯏꯔꯛꯄꯗ ꯑꯩꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯃꯤ ꯑꯃꯅ ꯑꯃꯜ ꯑꯁꯤ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯅꯥꯔꯤꯕ ꯃꯤ ꯑꯗꯨꯒꯤ ꯑꯩꯒꯤ ꯑꯣꯏꯔꯒꯅ ꯑꯩꯒꯤ ꯆꯥꯅ ꯊꯛꯅꯤꯡꯉꯥꯏꯗ ꯑꯃꯗꯤ ꯏꯁꯤꯡꯗ ꯀꯥꯝꯖꯤꯜꯂꯒ ꯑꯩꯅ ꯆꯥꯕ ꯍꯥꯏꯔꯤꯕ ꯑꯃꯜ ꯑꯁꯤ ꯅꯨꯃꯤꯠ 91ꯅꯤ ꯇꯧꯔꯤꯉꯩꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯁꯗꯀꯥ ꯈꯔ ꯄꯤꯊꯣꯛꯄ ꯑꯃꯗꯤ ꯑꯃꯜ ꯑꯁꯤ ꯇꯧꯔꯤꯕ ꯃꯤ ꯑꯗꯨ ꯅꯃꯥꯖꯤ ꯑꯣꯏꯕ ꯁꯔꯇꯅꯤ ꯅꯃꯥꯖꯤ ꯍꯥꯏꯕꯗꯤ ꯅꯃꯥꯖ ꯃꯇꯝ 5 ꯐꯥꯎꯕ ꯁꯣꯟꯗꯕ ꯇꯥꯔꯒꯗꯤ ꯑꯥꯌꯥꯠꯁꯤꯡ ꯑꯁꯤꯅ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯁꯣꯟꯈ꯭ꯔꯤꯕ ꯅꯃꯥꯖ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯑꯜꯂꯥꯍꯅ ꯀꯥꯟꯅꯍꯟꯕꯤꯕꯗꯤ ꯑꯣꯏꯁꯅꯨ ꯑꯗꯨꯕꯨ ꯀꯥꯟꯅꯕ ꯐꯪꯗꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯥꯠ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯃꯥꯖ ꯁꯣꯟꯕ ꯑꯗꯨꯒ ꯑꯃꯜ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯏꯟꯁꯥꯑꯜꯂꯥꯍ ꯑꯜꯂꯥꯍꯅ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯐꯍꯟꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯂꯩ ꯑꯜꯂꯥꯍꯅ ꯐꯍꯟꯕꯤꯕꯁꯨ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯜꯂꯥꯍꯅ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯅ ꯑꯃꯜ ꯇꯧꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯃꯤꯟ